Welcome back, my beautiful people. Ngasidi Manipuri Story Collection Facebook page ki writer mayam gi maraktagi narrator isama kisu khwaidigi favorite writer amagi warini mayam gi damakta pujarakli basi. Her style of writing never fails to impress me, and I'm 100% sure mayam gi su soidana apamba haibadu oigani. Laizare mayam gi damakta Manipuri Story Collection YouTube channel asigi nipan subu khudoloina Lakshmi N gi Sanatampa. Hauzik wari ase hauzarage mayam punna taminarasi. Ngasi Surjakantagi kunthra subu mapok numit ki kumaini mapung oiba thoramdi lining thauda ngamjaba khara katlaga mayam chaklena ma chaminaraga iseng nomai gi thoram ma sinbani. Surjamani chawkhraba yumdugi nakanda mayam telibu mafamduda lepak ki saknairaba mayam mani sanagi mamanabi singa loinana leiri. Surjakantagi marup mayam ma sutili Rajenga machanapi Helena gasu yam chawthokna changlei. Rajena makhau pongna itao sarengsi keji yankhaini aduga rausina keji kunthani. Surjamanina yam nungaijare itao. Tanjaduda Helena na Surjakantagi manakta changsilaktuna happy birthday se silo silo sana ngaktana pik thana yawba box ama Surjakantara pirami. Surjakantana Helena bu ubada tukachaba hangoiba phawi adubu Patharaga thanks si haraga box to mayamgi gift thamfam duda thammi. Helena na adudi imungda pusilo mamal yambane. Surjakanta usitana leijasanu sida laiba singsi aingondadi mamal chap mane pumnamak aigi marup singna nungsiduna pirakpa ngaktani. Asi hairamdaga mamaga lai khorambagi changkhre. Helena khoidok sagatna yengaga lehawi. Tanjaduda Gari mari manga thaujalai mayam loini yingne gari singdugi maraktagi nupi ma kumtharaklibadu ubada mayam maya kanai nupi dude hena atopada kanamata yingnade ing tappi haningai leitana fasai higok machugi yakraba maitegi mek naibi maseli design tana thalaba higok machugi blouse amalili aduga higok machugi rani fi set lawba ama pana sari seli masamdu chaptingna ningdu yai mani Aduka nasunati Surjakantagi thamoida lona satliba leirang Sanatamphani Samuna Sanatamphabu phage tawbagi thodoktu thokibadagi kaka thoibena mabu senanaba masafaba miyoi kaya nektuna thambaduni yawrakliba nupasing adu sanagi masaktu ubada Surjamani sauningba khara taptharui adubu thoiba yawrakpa ubadagi asawbu hengalai thoiba changsilaktuna Surjamanida khurumjari maro Surjamanina Kana unaba lakpibano ngasidi thabak chille kona lakpiro. Helena khogi party du usitana noksilai thoiba kaisu khandana o baton phangbagi lakjabani maro khara nganna lakba yabani hospital gi thabak khara waloi senba nangdre. Surjamanina lengbi khibana pharani ai minai na mapu sabaga sanga tawjade ngasidagi ai chasu noi clinic ta thabak la halaroi hayengdagi ai thabak singsi senahalani Nangumbana agi icha minai onisina ba natik nate nangumagi lenagi hospital di aina chamba chamba saba ngami. Mantri Rajen wa pangsilai aduni minai orambadei mapugi paisa khara pakutap taraduna yam wangkhale kai kandabda nayumda hankibana lebnani ko thoiba Rajen gi wadu tabada sawningduna hey machadi warak Sanatamphana yetna pairamba red rose tabuldu oina sinkhre aduga magi kaka thoibogi lingjumda pairai Thoiba tumin leikre Tanjaduda Surjakanta chenthoroktuna sanagi maningda tuminna harauna lepsai kari thokibano mari khanghaudre Surjamani pakatkre madi macha thoroktingaida makhoibu tanthoki khanbani adubu sanana chasi kaka chanaba tawsi yam tappa khonjel da haire mamai on thorokbada Surjakanta leptuna lerami Surjakantana madam as hojikta laini ne lao Imana Madam Lakbrana hangbada loirabani aisu huina ngairambani aduda lai hana khoram sana makha taramdana mamai leithoklaga chatki thoibena Surjamanida somgi wai khudimak aina kakpangami adubu ichana yadre ngasi nangi sida kari ngangki kari thoki haibadu napunsida kaudabana phani machagi matung inakhre budi mamlaba kanta sanabu tanaduna makut pharure Surjakantana ngai kho madam wangang khise Ngasai ke tumina leramba sana mai gi ching pokhairi
माई ककाबो ngasai Surjamani na ngangbada mana khumdabadi ahal maselgi chinthakta khumningdabagini haujikti waroba pumba kantada hidharakle sanana kari mungana ningai leiribage Surjakantana kanana kari harino imungda changnu khisilao sanana kanagi imungdano tamugi yumsidi baton tawduna lakpa athidibu ikai khumnaba ngamdaba aina mawale khanjaba kanagumba singdugi leifamni Surjakantana madam sanana lakhot kanu aina khoi kanabu sukide ki gadaba sunate sumnatagi ithak thongbani haina ikai khumnabani machagi mamangda mapabu ikai ba pirabadi kana su khangduna leiba ngamnade adubu aina leiribadu gurujan singni haibagini taw habige ayi kakadi layo khraba ipadu dagi su hena bhakti kachabani aina Surjakantana madam sanana ngaikho takho tamugi mi singda tambi aigi hospital gumba chama chama noine saba ngamlamba yai adubu madu building tu dani kathokpa amadi miyanggi sebagi lamdadi ai kakagi saruk chama thokpagi ama phau noine phangwa ngamloi Surjakantana madam tapna mapi irasu chelai sanana tamosu jatki khununi nakhoi amasu nakhoi ga loine ribasing longa matagi ngani semdokpa yaro fana ahal oirabasu mafam marang khangdaba macha warakpa ngamdaba sumnatagi lan tum khara pambagi izat leitaba kharana mastermind tawraga nganghalakpa wadadi Sanatamphana ikai khumnagadaba nate ai chatle asi hairaga makhong thangge tawrakpada Helena na yu ngori ngori jangsilaklaga kareng narei ngai khone sana ngai tamogi party sidangdi yaw khone nangbo nahan khai khangduna leraba Sanatampha ngasidi nong thang yangna Helena gi masamdu makhut oina supai pairaga yena mamaida anirak thajali aduga mapa Rajengi mamangda laktana insilai Helena uprang upaga mapagi mamangda tai sanana he oktabi Rajenga thoibaga masa masagi license gun sanarei aduga chakmanana launarei Rajengi gun gi maton sanada aduga thoibagi ni Helena da mapanda leiba sanagi aneku nupa singdu chinsilai sanana karisu usitana Rajendadi yengdana harai nacha waro chakcha yuthak fije chakcha thaksi khasi amadi akhoi gi society gi chatnaba lamchat nacha du da tambi maha yamdrabada nupini Surjakantana khani yengbadagi Rajen gandu hanjanki Sanatamphana mana purakpa rose tabuldu makhada pop thadaraga khongpakna Surjamani gi mamangda nehetli aduga thoibagi mukhudang paiduna chinglaga pukhi Surjakanta tanaduna amuk laurai ngai kho madam handakti sanana magi kaka thoibagi gandu mullaga Surjakantagi makhong mayada maru ani kapsali kanda chak lepi Surjamani khanglau laurai Sanatampha hanna phawu yenglamdana thoibagi khudang pairaga chumdring thoki Surjakanta amkasu laurai ngai kho madam aigi wasita khu sanana gari da kakhalakpudu thong hangi haiduna chinsilai sanana sapu kana thongdu inthorakpada Surjakantagi laibakta thai ina pungangang na thoi sana hanna phawu yenglamdana thingzalaga hairi ngasidagi tamoga aiga loinare driver duda yare thoro gari du yangna mathang mathang thauki tawnariba mongduda mayam loina chenthorei Surjamani na ipagi ibungo Surjakanta angawbagum leptuna lei Rajena rumal ising haizilaga kantagi maraibaktu nanthoi Helena na chansilaktuna tawsinaduna makhut paige tawbada Surjakanta na kanthoi Surjamani na nupa macha karisu leitrabi nganang da thengdabi nupi macha duna aduk thina tawraga nangna matum point ingari dubu karino aduga asukina tinaragli mabuna nangna thoide nangna pamli basi kaino Helena mabukta noi Surjakantana warobinu baba bebar yaudena sukhanbinu baba na hangbadugi khumjabani ai leisabi taseng taseng babu aigi loinabi oiba pami ai isada amakpo mate yaujade aduna aigi nupisu aiguma pami nachadi migi chaman phiman khunjaningde imana su yaro sini haiduna chari bani ikai haiduna phi setli bani mayamdu ingangakna lehawi Surjakanta changkhre miyam singduga ngahak pulamlaga mai kada changlai numidangi pung 9 makhai muk tare phamungda kanta long hip thai ngasai khai phajilamba mapidu thingbinaba leitana maning tamna tarai taithoklude machinda tapna solai baba kaino ngasi nangna wakhal asuk yam theluri sibo madi aranba yadabani isu ikai ganmani sauningba pumba ingonda haitharam laga chatkre sana
nangna loinarabani hairambado aidi ngamloye kapna kapna hokraba thodok kayabu mitmangda urai